Akashvani Imphal Wahengbam Rajesh na pau pajari ahanbada maruiba pau Manipur hauji COVID-19 ki active case sani kun lairi naba pharpagi changna sada marpudra tare dasmik mapan tare yaure Pradhan Mantri na ngasi ayuk Assam ki Tezpur University ki taranipan suba convocation da wa ngangani amasung Griha Mantri Amit Shah na hairi Kendra Sarkar na yum lejadaba miyoising da English singani kunithoi ki August phawbada yum amamam pinaba pandam thamli Laibak asina malemgi laichet oriba COVID-19 gi mayokta punna amato ina lantengnari lamdam sigi miyam na sakhangnar ba miyoi kaya na su lanpham masida mai pak na bagi damak Akashvani Imphal gi ipau gi kuthangda mipum khudimangna araiba thong ahum face mask upa amaga putaruk lapna leinaba mai mit amadi kutcha toina hamdoktuna taru tanana thamnaba appeal tawri Akashvani Imphal gi isai mayek iba jila laisang temna COVID-19 degi ngaktoknaba miyam da appeal tawroduna hai Miambo jela laisang temna kurumjari COVID-19 laichat asidagi ngakthoknaba khwaidagi pharaba upaidi section bahaibasino wairi sarkar na laichat ase thingnanaba honariba sigi mathakta aikhoi pumnamaknasu amatta waina bahap taminaduna laichat asidagi ngakthoknaba tanghai phadana niyom ohumsi ngakna chatminarase aikhoi khudimangna yumdagi mapan hek thoklakpaga face mask soidana ublasi sapon natraga hand wash sizinaduna Kutsa seng na hamlasi loinana mi amaga gi marakta phut taruki social distancing thamlasi section bahaibasina isa nungsi jaraba imung manung amadi meyambu laichat asidagi soidana kan mangamgadoribani meyambu amuk hanna kurumjari Haujing mapung ba pau Manipur ngarang phawbada punna miyoi lak manga lising ani chamri kuntaruk COVID-19 ki test tawkre ngarang khakta miyoi lising ama chama marphu mapan test tawbada miyoi taramapan positive oiba thenaki hauji phawbada positive oiba punna masing lising kunipan chamapan kunthanipan sure Rises the hauji phawbada miyoi lak manga lising ni phu manga chahum supna taruk screening tawkre Raiji ki COVID-19 Command Control Room na ngarang thatorok pachero lamagi matung ina Raija sida hauzik active case sani kun lairi masigi manungda micham sani tarani thoi amasung Central Security Force ki miyoi nipan yauri haukiba pung kunmarida tongan ba center singdagi miyoi nipu humdoi naba phaduna discharge tawkibaga loinana hauji phawbada naba phagiba apunma masing lising kunipan chahum yankai matoi suri Naba Parapagi Changna Sada Marpudara Tare Dasmik Mapan Tare ni Hariba Matamasida Lyset Asina Mio Amata Siki Bagi Pau Late Hauji Pau the Siki Upon Masingna Sohum Humputare Sure Indian Oil Corporation Limited ki Chief General Manager amasung State Head G Ramesh na lusing Mihut Kangbu amanangarang Mukhyamantri Nongthomam Biren Singha mahaki banglo do unakre Mihut Kangbu aduna Raija sida petroleum gi potok sing watana amadi marang kaina pinaba corporation asina honoriba sing adu Mukhyamantri da pautangki Assam Rifles na Imphal iski yaingong popi amasung Thobal Jila gi Lilong da ngarang security meet pangthokre Bharat ki Ganatantra Divas palanga marilena na local iba sexil thorangi matang da miyambu bap tahanaba thoramasi pangthokpani mifam adula lamdam adunggi maira paibi amasung club ki miyoi kyamarum saruk yaki Amaromda lagliba Ganatantra Divas palanga marilena na Raija sigi mafam kyada sexil thorang sing locale police na tongan mafam sing da mi check tobugi thabak chathari Nasa Mukta Bharat Campaign Committee Thawal na Sinduna ngarang yari pokta leba Community Health Center da Jila Thaki miyambu bab tahan bagi thoram ama pangtokre thoram du da saruk yakiba singna drug amasung yu yaw na mayai kaba ni sasing sinabana kaya yam na mag tahan bagi haibagi matang da wapam sing pongdok na ki Netaji Subhash Chandra Bose ki sama kun mga supamapok Numit Palan Thoram Parakram Divas Ainab Hayeng Pangtok Kani Thoramasi Bishnupur Jilagi Moirang Deleba INA de Sumapung Pana Pangtok na Basem Sare Thoramasi ki damak INA gi veteran sing amadi makoy gi imung manungi miyoy sing leba ki mapung kya dagi lagna bahore Tabi di papaw si Akashvani Imphal legini Pradhan Mantri Narendra Modi na ngasi ayuk pung tara makhaida Assam ki Tezpur University ki taranipan subak convocation da video conferencing ki kutang da wangangani. Convocation adu da Assam ki Raijapal Professor Jagdish Mukhi Kendra ki Shiksha Mantri Dr. Ramesh Pokhriyal Nishank amasung
Assam gi Mukhyamantri Sarbanan Sonowal saruk yagani. Thauram aduda mamang sahi lising ani kunda pass tawkiba mahiroi lising ama sani tarani panda degree amasung diploma sing yanthokani. Convocation aduda undergraduate amasung postgraduate ki topper nipuni panda gold medal sing yanthokani. Thauram aduda PhD scholar amasung gold medal phanglaba singda degree sing yanthokani. Lemoriba singna virtual mode ta yanthokani hairi. Griha Mantri Amit Shah Hari, Hauzik Kendra Paliba Sarkar Asina, Yum Lejitaba Miosinda English Ngani Kuritogi Agas Pawada Yum Amam Piragani. Ahmedabad Pangtopa Thorum Amada Wangang with the Griha Mantri Hai, Sarkar Asina Rural Amasung Urban Housing Projects in Ningtizana Paikatuna, English Ngani Kuritogi Agas Taramanga Pawada Yum Lejitaba Miosinda, Yum Pina Bohonari. Mahanghai Hauzik Pawda Pradhan Mantri Narendra Modi na lusing ba sarkar asina yung koti tararom sakre masigi matakta Pradhan Mantri Ujwala Yojana gi makhada imung koti tara humdoida sak thona ba gas sing pikre sarkar asina laibak asa lairiba khungang singda electricity phangan ba ngongkre English ngani kurithoi phawda yumthong khudingda thaknaba afaba ising phanganaba thabak paikhatli hairi Shri Amit Shah hai laibak asida lairiba Railway crossing lag amarom overbridge natraga underpass on thok tunasu honari. Nagaland the Hausi Power the Mui leasing Taramato Satre contra home the COVID-19 degi Nava Paduna discharge tokre. Rise to the Hausi active case Samataret lady, Narang Mui ahum nauna positive over Tenaki Aduga Mui Anina Nava Paduna discharge toki. Rise to the Hausi upon the positive case leasing Taranito Shukna Humudra Sure. Mizoram the COVID-19 degi Nava Parpege Sang Sada, Marfudrani Pan Dasmik ahum Mari Yaure, Haukiba Punkun Mari the Mui Taruk discharge toki Bagalona, Hausi Power the Naba Hagiba upon Masing leasing Mari Sani Humudra Mari Sure. Hauzik active case humpuhum doi lady rise to upon the positive case lising mari sohum nipu taruk sure. Imphal ngasi form of pausi sing maroi pausing idama Hauzik Ngangom Kiran lere Kiran. Thagachari Rajesh. Imphal ngasi form of pausi sing the maroi na phone ribu paukra pan batarbadi. Chief Minister N. Birena Saruk Yadun ngarang statehood degi thorum pangto kiba. Ukrulda BJP gi mifam pangto kiba madi COVID-19 ngamari lena pausing asini haibatai. Sanalebakta Governor the bomb langsin bada sizinaba gari Manipur da tarahumdoidagi henna thaudri haiba khangle haiba Chief Minister gi wafamna ahan headline tawri. Positive oiruba mioi nipan gi manungda amadi namit chamani phuni gi manungda si haiba study report amagi pausi asigani sub headline tawri. Iraibakta Niti Aayog ki Innovative Index ta Manipur awang nongpok state singi marakta ahan bada leire haiba CM gi wafamna ahan headline tawri. Pongna phamda Yangkhairok Super Statehood Day gi thorom pangthokre BJP ki government si hiram khuding da mang thari haiba Chief Minister gi wafam na ahan headline tawri. Lupa koti manga changadaba amusement park ukhul dagi hauraga singi district sing da sagani haiba Chief Minister gi wafam amsu pausi asigi ahan balamai da fongle. Naharol gi thodang da laibak nungsiba nationalism gi I khara yauddragadi afaba thabak amata paikhatning bagi wakhalon lairoi haiba Chief Minister gi wafam na ahan headline tawri. PM yauna state ki CM sing anisuba phase ta COVID-19 ki vaccine kap ka dori haba paw masu pausi asigi anisuba headline tori. Shanghai Express Manipuri da statehood day thorom pangthokre laibak sina Manipur da mityang thamnarakli haba Chief Minister ki wafam na ahan headline tori. Chief Minister na haktheng na ukrul gi praja sing unakre haba paw masu pausi asida fongle. Huyalan fawda Thawbal District Court tagi sek mari mangkiba amasung lupa lak nimpu kaithok lambagi police case Sessions Judge Oiramba Thoksom Simon Amasung Salam Tara Pre-Arrest Bail Laukre Hain Headline Tori. Itzel Express ta Covisil Vaccine Puthok Leba Serum Institute ki Sagat Leba Building Mai Chakre Manga Sire Hain Headline Tori. Active case Sani Kundahan Thare Mui Taramapan Positive Oire Have Paumasu Pausi Asigi Ahan Balamai the Fong. Morning Bell da Serum Institute ki Complex Mai Chak Padami Manga Sire Covisin Planti Shohudre Haina Headline Tori. Imphal Free Fresh ta Niti Aayog ki index ta NE state singi marakta Manipur na ahan bamasung NE and Himalayan state singi marakta na Manipur na ahum subudalairi haina headline tori. Shanghai Express English ta anisuba phase ki vaccine kapada PM Modi yauroba yai have pauna headline tori. People's Chronicle da Korkom na Republic Day boycott tawkre pung tarani thogi total shutdown loktokre haina ahan bhelamai de fongle. Manipur Mel da COVID ki anabu case taramapan thengnare ni phuhum doina na faglaki haina ahan bhelamai de fongle. Rajesh Thagajari Kiran, Loisilapada COVID-19 degi ngaktok face mask upa putaruk lamna laiba kutsa amadi mai mit taru tanan thambaiba achama thong ohum asing ngak na sapinaba amuka hana ningsingjari
अरोइबदा मरोइबा पाव अमुक हना मणिपुर हौजिक कोविड-19 की एक्टिव केस सनी कुन लेरी प्रधानमंत्री नंगासी अयु असम की तेजपुर यूनिवर्सिटी की 19 सुबह कन्वोकेशन दा वांगांगनी अमसुंग गृह मंत्री न हाइरी केंद्र सरकार न युम लेजदब मियोइसिंग दा इंग्लिश सिंगनी कुनिथोई की अगस्त पावदा युम अमन पीन